Ukhrul shooters singina yana range the thunga base say the combine lake have the moise yam samna akoigi sport atai weapon the mukoi handling hairambe ya aduga amatorombe ya adu thoidona kano leite aduga sports ki weapon singsidadi even loading bawba akoina khangdaduna akoina loading se sumaina tawbuni haraga tawbune ba haiba matamje mukoi da phangi matamje only 6 days katang phangeba 6 days sida mukoi yumda chatki adagi only 4 days akoina muhida train taweba 4 days katang train tawraba akoi pistol shooter amana 517 score tawbase se mamang da amhau tawkhidriba mamang da sigi improvement se amhau lakhidriba akoi angang mayam training tawre yam tawre angang ai akoi gi base by base houreba ko adaida huziki 4 days da haiba improvement se haiba kano se leiba side handa aina thengnari sine yana hani aga rifle da yam phai ani suba mana rifle shooter ama akoi gi laibak thiba kanom dagi lambi de extend thoeba aina haijening sidi mai courage ni ko maso e so ga lae ada kano shooting kano sida range sang matam da mi ani na ma je pamma ga sang thanga ga sang eba then akoina shooting gi dress session biraga ma je lepa matam da shooting gi rifle shooter sing se ma gi rifle gi weight chi yami aduga ma 1.5 hours se range sida lepaga continuous lepaga sida my competition se face tong na doineba haiba matam 1.5 hours se sida mai makhong se thaba ya da amma se free da sain tawrga leine aga smain tawr ka khibane adu su adum phaje mona thoidona training kano tawrakte yamna akhoi gi fresh oina lakpane ba adu sidida matam kitang training tawraga admain tawbodu magi improvement ja dum mati phajai matungda afaba shooter sing thorakane haiba igi yam chawwa sale aduga mana haiba journey sigi shooting gi journey sida masidagi leptana smai sum changsan ghargadi tungda yam phajaba afaba shooter mo oine ja igi confidence ai yam chawna kano tawni hajani yam samna haibada courage akhoi gi competition khuding makta courage yam darkar oiba moigi thona yam darkar oi thona lei aduga yam phajana face tongnai masan ar bhauda magi life ki fast competition ne ai yauni gaina lepase yam phajai yam nungai aduga aina kwai nungai badi aigi atenba 4 days duda moina pibiramba ingonda pirak presentation ne lobjege I am quite satisfied yam nungai karigumba Ukhrul da su range phajaba ma sabidna timely akoina visit tawba ngama adoidi moi yam thuna kano tawba ngongani afaba shooter ma dum oiba ngongani as we second state level Manipur Olympic lina we shooters being chai lina nyang mai twig siba frank instance humshi ahi humutot humshi kala tharmila humshi of humbum village we namir ka khani ne ahi mirin li irkan katha nongmi katha bab sing salala a rifle hi masik lak pang sagjine ali imphali kuita laga just hardly 80 c ali kap khang sakne ana kap laga ajui performance rak sahili remarkable performance that is ana score sahi 517 out of 600 score sane he a major performance di kasang khai ki thane state level li chana chi samman le ka mitin of in hang yo ni sitang khuna ba ki shai le rak le na hang hi li hanglak logic ba hi thumui a senior khai talene just to show sini chi sha thangli major national level li participate sakai bing level performance sai ba hi mata kak khaya khan kalang ma dei wi ka tam now players akapa shooters akapa hinna
ngatang mi hoi ahi sirar khong ai ne ahi la shooters we school lipam sala ka shimkhru we paisa ka chot support sa khru wangai na ahi joy la ka araba ukhurli le mena ka sa da ahi technician electrician ak sal ka pamdak leini sang alak aina pamdak le ka ali da opportunity sang bangile ala aji 10 meter air rifle lang meter rapid firing 25 meter li participate sai hopefully akhani ni li metal sam phang ra ga ji wi shi ta sang ne jihan ne kala lang mai de wi ko tam naw akha bahina air rifle li matha mai tui de perform ga sa ahina thod than humshi ahili state level we Olympic li participate sa ka bai robot phogatam li si Ukhrul district we Olympic coordinator ani bai kan tasle kari rak thang chanai da robot arula phe fracture sa ka bam dala ye ka thod than na game speed la ga na amachang ka issue Ukhrul district we team mai na baki je li participate sa pai lu ti ji condition raw ga da ana ali aphaili kala akwili hitsa khai ne takchu khai ne ka thala la na I we team ji mi saw saw ro ja da na talaga aphay mo pai sala la participate salaga rifle shooters issue khurban team ko thumla ana mathamai twin outperform salwi hain ai big tomba leksang them ai si international gi certified shooting coach ni aduga keno si handaki ani suba second edition Manipur Olympic Games sida Ukhrul district tagi shooter nipan laktuna different events in the pistol and rifle event every 25 meters and 10 meters the participate oversee we are very appreciate to the Ukhrul athletes and then the makoina handaki anoba rifle association ama makoina hogdok kadori basi masisu yamna hetare ko state sigi yamna improvement ama lakane en asa tawi aduga hariba Ukhrul dagi laiba khogi shooter sing se potential yam laiba dona aina ui agi observation da as a coach aduga only this few days 7 days amuksida akoina makoida yamna hetare workable very basic knowledge khara pi basida makoisi yam phajana adapt tawi hariba adaptation si tawru matung da competition sigi rules and regulations mayam sing se makoi phajana follow tawraga perform tawi aduga makoi hariba championship sida haibadi ani suba Manipur Olympic Games sida makoi medal su logani haina asa tawi aduna aina Ukhrul gi praja punamakta aina haijaning bahababu including all the VIPs and the MLAs and then aduga angam athau sing na mayam kok chungsin naraga Ukhrul district se shooting rifle shooting sports si amutang upgrade tawna ba develop tawna ba on a view haidana aigi site gi aina tham second state Manipur Olympic J le na shooting wheeler person sane a shooting le 10 meter pistol line 22 LR with pistol le gizan sane shooting range le laga equipment stabbing tha rifle la ba a pistol la ba hida bi he talai le me shi tang ko no bi he laga mai national level version shupage ba he na yamna akoida kawbu ngamoidaba akoigi itias ka sangonara pa sanaba seda Ukhrul district amaneba aduna yare gadi Ukhrul gi lakiri gi chinero sing maruina akoigi shooting range ama yam thuna hangbiyo aduga sanaba si mapung phana sogut piduna akoigi mapung phaba game amu enji aduga hantaksu itha thajadana akoigi coaching aduga akoigi service judges na akoida information pibirakpegi matungina Ukhrul si akoigi sida lakpa kanda akoigi nungmai maru si magazine da hapa pawda ahan bada hita badigi akoigi coaching na taki dana smaina hapa korlaga moisi ahan da sida moisi function sigi ahan bi yawni haitare adubu ita thajadana makoigi kenwa si yamna wang score si masi so aina tajab do Ukhrul gi usek paira pada kapagi event adui do bronze ra ani phangena tai aduna I also present ga tale jar sigumba infrastructure se yang koi honorable chief minister da NEC da pela haina raga ching da thamba ya bani adu probability le raga di madu ka kanna pursue to gani Ukhrul bronze ani hum suba position da le ni oleng yarme singlai polisan hungsi ani suba position da Imphal East District Usam Christopher Jupiter Asem Gurumyung Sampan Hai
ahum subada adu kakhala Lauren Khandarjit and bronze goes to Ukhrul District. Yarting So Oleng, Thot Mong Thang Hong Si, Sign Jimmick of Ukhrul District. Ahom ko kuba ko bisi mayam sange hausu pubiri ba sini and imo ko sanjari. Sa thap pham matam da sha se ke lok khal Facebook tai thagali makhoi uwe wa da ni ai pi di ke lok ta kai ro bu kui da na national highway blockade ta we party mana counter blockade ta party mana marak tu da Ukhrul ki team mamana ai koi la aga second Olympic Game yaw ne na la shooting yaw ne la se message da ai koi da khalam ba singi party city tam le yam na kanum ba wala ba kha ba uru ba do ai ki wakhan tu da mitu da ai ki koi shooter ba yam da team leader la ko tu ai ki wakhan chi da pura manu to pura thok re adu ki batak ta ka doi ai koi jum da pamba sabji ni scones ni kari ne na sel na mai ba thai do na yam sel na ko di factor le te koi dai bi to bo ne ha se ma se diamond sana lupa pi di ke no ba I will never forget this gift.